ꯑꯩ ꯉꯁꯤ 5 days ꯗꯤ ꯂꯣꯏꯗ꯭ꯔꯤ ꯉꯁꯤ 5 days ꯂꯣꯏꯗꯣꯏꯅꯤ 4 days ꯑꯦꯇꯦꯟ ꯇꯧꯔꯛꯑꯕ ꯁꯤꯒꯤ ꯇ꯭ꯔꯦꯅꯤꯡꯁꯤꯗ 4 days ꯁꯨꯔꯥꯌꯥ ꯃꯃꯥꯡꯗ ꯌꯥꯎꯔꯝꯕ ꯌꯥꯏ ꯌꯥꯎꯔꯝꯗꯕ ꯑꯇꯣꯞꯄ ꯇ꯭ꯔꯦꯅꯤꯡꯗ ꯕꯠ ꯁꯤꯒꯤ ꯌꯥꯎꯔꯛꯏꯕ ꯇ꯭ꯔꯦꯅꯤꯡꯁꯤꯗ ꯁꯨꯔꯥꯌꯥꯅ ꯍꯧꯖꯤꯛ ꯇꯝꯅꯔꯤꯕ ꯑꯩꯅ ꯇꯥꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯦ ꯁꯨꯔꯥꯌꯥꯗ ꯁꯤꯁꯤꯅ ꯁꯨꯔꯥꯌꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯄꯤꯒꯦ ꯁꯤꯁꯤꯅ ꯇꯨꯡꯗ ꯁꯨꯔꯥꯌꯥꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯗꯒꯦ ꯑꯗꯒꯤ ꯁꯨꯔꯥꯌꯥꯅ ꯁꯤꯁꯦ ꯐ꯭ꯌꯨꯆꯔꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯤ ꯁꯨꯔꯥꯌꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯒꯗꯒꯦ ꯁꯤꯁꯦ ꯇꯁꯦꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯦꯟꯖ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯁꯨꯔꯥꯌꯥꯅ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯁꯥꯔ ꯑꯍꯥꯟꯕꯗ ꯁꯥꯔꯕꯨ ꯌꯥꯝꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯉꯤ ꯑꯩꯅ ꯁꯥꯔꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯌꯨꯇꯨꯕꯇꯒꯤ ꯐꯪꯉꯨꯕꯅꯤ ꯑꯗꯨ ꯕꯤꯖꯤꯅꯦꯁꯀꯤ ꯂꯝꯗꯒꯤ ꯃꯔꯝꯗ ꯁꯥꯔꯅ ꯌꯥꯝꯅ ꯃꯀꯨꯞ ꯇꯥꯅ ꯇꯥꯛꯄꯤꯕꯁꯦ ꯑꯁꯤ ꯐꯪꯕꯗꯒꯤ ꯑꯩꯅ ꯃꯊꯪ ꯆꯠꯊꯗꯅ ꯍꯧꯖꯤꯛ ꯇ꯭ꯔꯦꯅꯤꯡꯁꯦ ꯈꯔ ꯌꯥꯎꯕꯗꯒꯤ ꯍꯧꯖꯤꯛ 5 days ꯋꯥꯔꯛꯁꯣꯞꯁꯤꯁꯨ ꯑꯩ ꯖꯣꯏꯟ ꯇꯧꯗꯅ ꯉꯁꯤ ꯌꯥꯎꯔꯦ ꯉꯁꯤ ꯃꯔꯤ ꯂꯥꯁ ꯗꯦꯠꯅꯤ ꯃꯍꯤ 5ꯅꯤ ꯁꯨꯕ ꯗꯤꯟꯅꯤ ꯑꯗꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯗꯤ ꯈꯪꯉꯝꯗꯕ ꯀꯌꯥꯁꯨ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯅ ꯈꯪꯕ ꯉꯝꯃꯦ ꯑꯗꯩꯗꯤ ꯆꯠꯊꯕ ꯉꯝꯗꯗꯅ ꯇꯧꯕ ꯉꯝꯗꯕꯀꯣ ꯈꯖꯤꯛꯇꯪ ꯇꯧꯕꯁꯤꯅ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯂꯩꯔꯝꯕꯗꯣ ꯑꯗꯨ ꯇꯧꯕ ꯉꯝꯗꯕ ꯍꯥꯏꯗꯤ ꯂꯨꯆꯤꯡꯕꯤꯅꯕ ꯂꯩꯇꯕ ꯇꯥꯛꯄꯤꯅꯕ ꯑꯗꯣ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗꯗꯅ ꯂꯩꯕꯗꯣ ꯑꯗꯣ ꯁꯥꯔꯅ ꯇꯥꯛꯄꯤꯕꯗꯒꯤ ꯍꯧꯖꯤꯛ ꯇꯥꯛꯏꯕ ꯀꯣꯔꯁꯁꯤꯡꯁꯤꯗꯒꯤ ꯃꯊꯪ ꯆꯠꯊꯔꯒ ꯑꯩ ꯊꯕꯛꯁꯦ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯅꯦꯅ ꯑꯩ ꯈꯟꯖꯔꯦ ꯑꯗꯩꯗꯤ ꯇꯧꯕ ꯉꯝꯂꯣꯏꯅ ꯈꯜꯂꯝꯕꯗꯨꯁꯨ ꯀꯣ ꯃꯊꯪ ꯇꯥꯛꯂꯛꯄꯁꯤ ꯎꯕꯗꯒꯤ ꯑꯗꯩꯗꯤ ꯑꯣꯟꯂꯥꯏꯟꯒꯤ ꯈꯣꯡꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯥꯡꯖꯤꯟꯖꯗ꯭ꯔꯤ ꯃꯌꯥꯝꯅꯗꯤ ꯑꯗꯨꯝ ꯑꯣꯟꯂꯥꯏꯟ ꯍꯥꯏꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯣꯟꯂꯥꯏꯟꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯁꯥꯔꯅ ꯇꯥꯛꯄꯤꯕꯁꯦ ꯍꯧꯔꯃꯤꯅ ꯑꯩ ꯇꯦꯛꯅꯤꯛꯁꯤꯗꯤ ꯁꯦꯡꯅ パイꯖꯗ꯭ꯔꯤ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯍꯧꯖꯤꯛꯀꯤ ꯊꯕꯛꯁꯤꯗꯤ ꯇ꯭ꯔꯦꯅꯤꯡꯁꯤ ꯑꯩ ꯇꯧꯖꯔꯤ ꯈꯨꯠꯀꯤ ꯊꯕꯛꯁꯦ ꯑꯩ ꯇꯧꯖꯔꯤꯗꯅ ꯑꯗꯨꯅ ꯑꯩ ꯇ꯭ꯔꯦꯅꯤꯡꯁꯤꯁꯨ ꯌꯥꯎꯕ ꯉꯝꯅꯅꯕ ꯑꯩꯒꯤ ꯁꯣꯝꯒꯤ ꯊꯕꯛꯁꯨ ꯃꯇꯝ ꯑꯃꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯅ ꯍꯣꯠꯅꯔꯤꯃꯤ ꯑꯗꯨ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯅꯁꯨ ꯑꯩ ꯊꯕꯛ ꯁꯨꯔꯤꯕꯅꯦꯕ ꯑꯗꯨꯅꯅꯦ ꯇ꯭ꯔꯦꯅꯤꯡꯁꯦ ꯌꯥꯎꯕꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯩ ꯋꯥꯈꯜꯁꯦ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯉꯝꯗꯕ ꯂꯩꯔꯁꯨ ꯉꯝꯒꯅꯦꯅ ꯈꯜꯂꯦ ꯁꯥꯔꯒꯤ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤꯅꯅꯦ ꯑꯩ ꯏꯃꯥꯡꯃꯛꯇ ꯐꯝꯂꯒ ꯇꯥꯛꯄꯤꯕ ꯑꯣꯏꯅ ꯈꯜꯂꯦ ꯑꯗꯩꯗꯤ ꯂꯥꯞꯂꯁꯨꯀꯣ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯁꯨꯃꯥꯏꯅ ꯄꯤꯔꯤ ꯃꯥꯔꯦ ꯑꯍꯤꯡ ꯅꯨꯡꯊꯤꯟ ꯁꯥꯔꯒꯤ ꯋꯥꯍꯩꯁꯦ ꯑꯗꯨꯝ ꯇꯥꯕꯗꯒꯤ ꯇꯥꯛꯂꯛꯏꯕꯁꯦ ꯈꯟꯕꯗꯅꯦ ꯃꯤꯀꯞ ꯊꯣꯛꯑꯁꯨ ꯑꯩ ꯀꯣꯛꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯦꯕ ꯁꯨꯃꯥꯏꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯁꯤ ꯇꯧꯔꯒ ꯑꯩꯁꯦ ꯉꯝꯃꯛꯀꯗꯕ ꯃꯥꯜꯂꯤ ꯁꯥꯔꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯤꯗꯅꯦ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯍꯔꯥꯎꯖꯩ ꯑꯗꯨꯒ ꯑꯩ ꯇꯨꯡꯗꯁꯨ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯁꯨꯃꯥꯏꯅ ꯇꯝꯂꯒ ꯈꯪꯗꯕꯁꯦ ꯂꯣꯏꯅꯃꯛꯁꯨ ꯈꯪꯗꯗꯅ ꯎꯗ꯭ꯔꯗꯤ ꯃꯤꯠꯁꯦ ꯎꯅ ꯇꯥꯡꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯂꯣꯏꯅ ꯇꯝꯂꯒ ꯈꯪꯉꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯌꯥꯝ ꯊꯥꯖꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯗꯁꯨ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯄꯨꯝꯅꯃꯛꯁꯨ ꯇꯝꯂꯒ ꯐꯪꯉꯤ ꯑꯗꯨꯒ ꯈꯪꯗꯕꯁꯤꯁꯨ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯈꯪꯗꯕꯁꯦ ꯌꯥꯝ ꯍꯪꯉꯒ ꯑꯩꯅ ꯈꯪꯗꯕꯁꯦ ꯍꯪꯅꯤꯡꯕ ꯀꯌా ꯑꯃ ꯑꯩꯁꯨ ꯍꯪꯅꯖꯩꯑꯕ ꯑꯗꯣ ꯍꯪꯉꯒ ꯃꯀꯣꯛꯁꯦ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯒ ꯀꯣ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯤꯔꯝꯗꯕ ꯑꯗꯨꯃꯇ ꯊꯦꯡꯅꯩ ꯑꯗꯨ ꯁꯥꯔꯒꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯉꯥꯡ ꯑꯃꯕꯨ ꯃꯃꯥ ꯃꯄꯥꯅ ꯁꯦꯝꯕꯤꯔꯛꯄꯗ ꯆꯪꯕ ꯀꯔꯤ ꯈꯨꯗꯣꯡ ꯆꯥꯗꯕ ꯀꯌꯥ ꯊꯦꯡꯅꯕꯗꯩ ꯀꯟꯅ ꯄꯨꯕꯤꯕꯗꯣ ꯑꯗꯨꯃꯥꯏꯅꯃꯛ ꯈꯜꯂꯒ ꯑꯩ ꯈꯟꯖꯩ ꯁꯥꯔꯅ ꯑꯁꯤꯒꯨꯝꯅ ꯍꯌꯦꯡ ꯐꯥꯎꯕ ꯍꯥꯏꯗꯤ ꯇꯦꯛꯅꯤꯛꯀꯤ ꯀꯔꯕꯥꯔꯅꯤ ꯑꯣꯟꯂꯥꯏꯟꯅꯤ ꯑꯁꯤ ꯍꯦꯛꯇꯁꯨ ꯇꯝꯃꯦ ꯍꯥꯏꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯔꯐꯦꯛ ꯑꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯕꯁꯨ ꯉꯝꯗꯦ ꯑꯗꯨꯅ ꯈꯔ ꯑꯗꯨꯝ ꯆꯠꯊꯔꯒ ꯇꯧꯕꯁꯨ ꯑꯩ ꯂꯦꯞꯆꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯄꯨꯡ ꯐꯥꯗꯕꯁꯦ ꯑꯩꯅ ꯈꯖꯤꯛꯇꯪ ꯁꯨꯖꯔꯤꯕ ꯊꯕꯛ ꯑꯁꯤꯗꯒꯤ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯔꯒ ꯆꯠꯊꯒꯅꯤ ꯍꯥꯏꯕꯒꯤ ꯑꯣꯟꯂꯥꯏꯟꯒꯤ ꯁꯞꯄꯣꯔꯠꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯍꯌꯦꯡ ꯐꯥꯎꯕ ꯑꯩ ꯉꯝꯖꯕ ꯃꯈꯩ ꯁꯥꯔꯒꯤꯁꯤꯗ ꯑꯩ ꯀꯔꯤ ꯍꯥꯏꯅꯤ ꯑꯦꯇꯦꯟ ꯇꯧꯖꯒꯦ ꯑꯗꯨꯒ ꯁꯥꯔꯅꯁꯨ ꯌꯥꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯈꯤꯇꯪ ꯃꯇꯦꯡ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯄꯩꯁꯥꯒꯤꯁꯨ ꯌꯥꯝꯅ ꯑꯣꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯍꯣꯠꯅꯕꯗꯤ ꯑꯩ ꯂꯦꯞꯆꯔꯣꯏ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯍꯣꯠꯅꯕꯁꯨ ꯂꯦꯞꯆꯔꯣꯏ ꯇꯥꯛꯄꯤꯕꯁꯨ ꯁꯥꯔꯅ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯈꯤꯇꯪ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯔꯒ ꯁꯨꯖꯒꯦ ꯈꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤꯁꯦ ꯈꯤꯇꯪ ꯂꯨꯆꯤꯡꯅꯅ ꯄꯨꯕꯤꯔꯒꯗꯤ ꯈꯤꯇꯪ ꯋꯥꯈꯜꯁꯦ ꯌꯥꯝꯅ ꯄꯤꯛꯆꯟꯒꯗꯕ ꯂꯩꯔꯁꯨꯀꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯤꯀꯞ ꯊꯣꯛꯂꯛꯑꯁꯨ ꯋꯥꯈꯜꯁꯤꯒ ꯂꯩꯔꯦꯕ ꯇꯨꯝꯗꯅ ꯍꯧꯒꯠꯂꯛꯑꯁꯨ ꯍꯥꯏꯕꯁꯦ ꯍꯥꯏꯅꯅꯦ ꯑꯁꯤꯒ ꯑꯗꯨꯝ ꯁꯥꯔꯗꯅ ꯀꯣꯛꯁꯦ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯩ ꯆꯥꯕ ꯊꯛꯄ ꯀꯔꯤꯝꯇ ꯈꯟꯅꯤꯡꯗ꯭ꯔꯦ ꯋꯥꯈꯟꯗ ꯑꯩꯕꯨ ꯊꯕꯛꯁꯦ ꯀꯃꯥꯏꯅ ꯄꯥꯔꯐꯦꯛ ꯑꯣꯏꯗꯅ ꯁꯛꯁꯦꯁ ꯑꯣꯏꯗꯅ ꯃꯌꯥꯝꯗ ꯀꯃꯥꯏꯅ ꯇꯝꯃꯛꯑꯒ ꯆꯠꯊꯔꯛꯑꯒ ꯁꯤꯒꯤ ꯊꯕꯛꯁꯤ ꯑꯣꯏꯔꯛꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯃꯌꯥꯝꯗ ꯑꯝꯇꯪ ꯎꯠꯅꯤꯡꯉꯤ ꯊꯕꯛꯁꯨ ꯃꯄꯨꯡ ꯐꯥꯅ ꯇꯧꯕꯁꯦ ꯄꯥꯝꯃꯤ
ꯑꯗꯨꯒ Yes. ꯈꯪꯗꯕꯁꯨ ꯁꯥꯔꯗ ꯑꯩ ꯁꯤꯝꯇꯪꯗꯤ ꯔꯤꯀ꯭ꯋꯦꯁꯅꯤ ꯈꯪꯗꯕꯁꯦ ꯍꯪꯖꯔꯛꯀꯦ ꯁꯥꯔꯅ ꯃꯇꯝ ꯈꯖꯤꯛꯇꯪ ꯀꯥꯏꯊꯣꯛꯄꯤꯔꯒꯀꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥꯠꯄꯁꯦ ꯈꯤꯇꯪ ꯃꯦꯟꯕꯤꯔꯛꯎ ꯑꯁꯤꯃꯗꯤ ꯑꯩ ꯁꯥꯔꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯤꯀ꯭ꯋꯦꯁꯅꯤ Thank you, Suraya. I soiduna Suraya na khangdaba anyone khangdaba mayamsingdo sida laaba ise tasengna aina value piri tasengna paisa hongba tangba loi kautthukro mayam result phangba haibase aigi mind aduna mayamna result phangdri phau mayamna hangningba question mayam aingonda loi hangbirakpa yagani aduna thank you Suraya fazana honabi honaba lepigano de khangda mayamsingdo aingonda hangbiru aigi team leidi ai leidi mayam loi bak leidi mayamsingda mayamna guide tawjagani thank you Suraya